Manipuri Wari Pambi Channel na tabiriba punamakpu amuh hana taram noksari ngasisu wari masa amakhaktang puduna laksari wari masa sige maming Namthak wari masa sige aiba Sujatha Balasubramaniam wari masa siamuk ngayhaktang taminarasi Mr. Sastri ngayhaktang pambiyo manager ngayhake manungda lakragani receptionist ki wahay aduda ngayhaktang di ngaibuna fare khalai mahaki furit ki khudangda lek thangba do mina ukhidana na ba maongda mahaki kota do semjin sajinduna Mr. Sastri na office ki ka manungda sanglakhi thonga do tapna nga silami ka do tanan tanali mayaida rosut na saba apakba table amathai table adugi matungda saka panbi hururu ungba yabi saukri ama mamangdana mi laklaga famna naba saukri khara leiba ui thona umayada lairik amadi file sing thamba upu khara khinduna lei table gi mamangi saukri amada sangsinduna Sastri na famloi purkhaudagi rumal lokthokuna mamai teithoi pok kaya thingatpa horaklaba phra lauraba masamado makutna nanthaduna tasin khomjili he isor handaki matang asitadi mai pakpa haibado oihanbiu ko mahakni sorbu lona khurumjarai office kayada mahaki thabak asigi damak hanjin chatlurabani chatlubagi kanabadi phanglakhide sorry Mr. Sastri haujigi oinadi thabak to paikhatpa yaroi dauri asumna hairaklabadi mahakna yumda halaklaga matu masada karamna paudamluni hanasu asumna kayarak yumda halurabani mahakna maithong maksinna wa amata ngangdana mayumda halaklabadi masanupi amadi magi nupina karigumba wahang amata hanglaklaroi asumna tha kaya hauki anauba asagi mayon chonglakpa ngaina matam kaya hauki husen manungsit amana makoigi imungi punsibu leitahandri haujikti hanagumna tawrakadaba mandre Sastri na asumna khalai makoigi imungna matam kuina ngaijarakpado soidana yawraklagani imungi mi khudingmak nungainarani thajabagi wakhalgi makha pona Sastri na saukri aduda nena tana famli ka aduda lairiba pochai sing aduda koina yenglai thongnauda khalliba phijang singi tainafam karaktagi nungsa mangal faujela table da khiliba telephone gi angang bu masudo nungsa gi mangal gi marik amatang phangbaduda langtrik langba mangal kap thorai table adu da khiliba kalam khinpham dagi amuk kalam ama thangsang macha amagumna thindorakli madudagi oi thangbana kanda photo frame ama khili higok masugi plastic na mapan chanba isam samba photo frame ni lairiba atai pot sing asiga photo frame aduga isa sasilo yadraba pot ama oiri kanagi photo no haiduna Sastri na paiduna yenglui mado ihang hangba frame oirami posak ado paiduna koilei leiduna yengi mado mahakna masak khangba hana ukhraba potni karamba matamdano kadai waidano posak se ukhibadubo sahi kun natraga kunthagi mamangda oiba yai mado kolapti dara manurdara natte David Kulamdara mana posakto okibase David Kulamdani Sundari Phajabi puksel iting tingbi kundo lairangumbi Sundari ningsinglakle matamdo oh isor karigino asuk kuibase aina noong mata na ningsingludaba Sastri na matanta murum solami mamit oisinduna karigumba khara ningsing na bahonarami haukiba matamado mahaki minmangda songthorakle irujana na ba ising asaba laire mafam aduda nauna thungrubagi mafi marol hongdoke tawringaida nungsiraba khoithomnaraba nupi macha amagi khonjel ase tarakhi tathaknarabi sajigi mita gumlabi nupi macha adugi mamitna Chandraga mitchanaba ngamlamde mahakto sahi tara nipal mukti suramlagani athaba sari amana mahakki hakchang kayat singbu khumjinanaraba honaribado awaba ma oiri sengaba mahakki khwang adubu karamna lotpa yagadawri nupi masa aduna Chandrada haifetang yenglamlaga yamna thuna ka adudagi thokkhre Chandrana irujagadawbagi thaurang tahori
Numito, mahakna David Kulamda thunglabagi ahanba numitni. Mahaki punsigi ahanba thabaktusu numitudagi hauki. David Kulamgi karamba mafamda thunglugadage haibado sukhang khangdana post office ki thabak join taunanaba lakhibani. Laibak phabadagi kanagumba ama thengaduna mangonda takpirakhi. Mafam aduda hanubi amagi yum lay, yum adugi ka ama bara sali. Yumbuna sana thananaba khudikmak ahongba mamalda fangangani hainasu khanghanbirai. Aduna yum aduda mahak thunglakibani. Sundari nupi masa adugi mamingni mama mapa laikhidre. Mama bokna mahakpu yokpirakpani. Nupi masa aduna koisen senduna yumgi kupnom tawbado Sandrana numit kayane mukse ui. Nupi masa ado masak fazai. Pugaina satkairak lebi lairangum tathot tanau zabini. Sandrana mahaka amuktang nena tana wari sanage khanduna tanja ngairakhi adubu hektamak singmang nakhi sakhumge amambakada natraga kadaidano amada. Numito Sandrana office tagi ngantana halai mahakna mayai ka fauduna lakpada Sundari ado phak amada phamladuna lairami. Managda laigi yendai ama tanaurabi magi kutsa singaduna lai singado amumamta laukhatuna pareng lenglami. Sandrana sanglakpa ubada Sundari do phuk haugatuna sakhum lomda phat paisinki. Ngai ko Sundari, Sandrana haiki. Namabok pukadaida laibage mahak lai sangda sakhi ngasi irai numitne. Sundari gi nungsiraba khonjel tabu fangle. Mahak thonggi manakta lepli. Thabak lomda thadarakpa mahakki beni lolaba lutungi samlang ado tanaurabi kutsa singaduna nanthari. Sandrana haiki. Nahangna ai hek ubaga phuk hekta hugatuna satliba karigino. Ai asibu nongsagumba kaigumbaro. Nangbu hekta sathokhigadawbagum ubro. Aibu adu kiba karigino. Hayuni. Sundarina Sandragi maithongda yengamlaga ikai nungsiyanana laimaida mamayado thamki. Khongbina laimaida taktuna tawpham khangdana lepki. Nateda ai adumna khanjade somthangnaba mahakki khonjelni. Nangna aiga mayokna ningdradi nangna udananaba honaganida. Sandrana nupi adugi thamoida tasona thillage matagum haiki. Nate adumna khanbinu. Pakhat chawbi Sundarina khumlakki. Ikai nungsi yanaraba miyeng amatang yengamlaga mamayado lukthakki aduga makha tarai. Aina adomgi coffee semluge haiduna phamlamadagi haugatsarakpane. Adudagi mahak hanna yengamdana sakhumlomda sangki. Pangthokke khalamba thabak ama mai pangna pangthokkhre khanjabaga loinana Sandrana mahaki kada changlakhi. Matungdadi Sundari hanagi sajato hongkhre. Mahakna Sandraga hek unabaga hatu chatkibado tawkhidre. Sandrana thabak chathoklamdaida thengnarabadi ngaihaktangda oirasu leptuna wai watai sananaba honarakle. Sak chaba matamdasu manakta famduna kari walibage kari hablauge hangjai. Makhoi ani koinarambado tapna farakhi. Sundarigi mamaboknasu Sandrabu luna imung manunggi mi amagumna khalami. Sundarigi lisingna Sandragi thamoibu nongmugi asum singsilaklami. Ahingda tumba yadaduna haugatli ningaidana tumlibi Sundarigi maithongda yenglui. Kayada fazariba mahaki khazai aduga samlang ani ahum khakna kumjinge hotnariba mahaki ningthiraba laibak. Ayukti oiri haibabu numito yamna sarami. Makhoigi yumgi maningda laiba guhadagi Sundarina ising honanaba hangatlhanda salami. Marirak holoraba matungde ising holoba konado guhagi manakta thamduna ngaihaktang potharami. Ising holobagi sari lauraba kubakto hu kamsinduna inghalami. Tha lauraba kantha kaleng naraba guhagi thauriyaduna mahaki kubak tu da saina pibaga loirana kubak adusu ngangsang nganghalami. Nangi tanganglaba kubak tu uraga aina kari ningsingi khangbro. Sandrana Sundarigi matungda lona sanglagtuna hairei. Tangang na pukri mayayda satpa thambaldo khangidana nangsu. Wahaydo tabada Sundari noglakhi. Sigumba wahaysingse nangdi kadaydagi tamluriba. Nangbu urabadi uriba miyado kabisang basoidre. Sandrana khumlakhi. Nangi khubakna kurol huraga aina karamna tumil laithokani. Isingado ay sokpige. Sandrana guhagi thauriyado paiduna ising sokna naba zara nanthanki.
Ising sokalaga singkhananabu honaribado yengamdraduna Sundarina thori ado paira'i. Asumna makhoi ani sangduna singkhatminabada khut mari ado amaga thengnarami. Sundarigi khutsa aduna thenglakpadagi Chandragi masa pumbase nungsibagi mairina sakhalaklami. Sundari mahaki khutsa ado paisaladuna Chandrana sonthangna hairakhi. Aina nangbu kayam nungsibage haibado nahak khangdabara. Sundari aigondra yengla'u nang aibu haujiksu kiribaro nangna khangani nangi natuna matekpada aina nangidamak thawai thadokpa ngamgani. Matam ado numidang wairamni yumgi manakta laiba laisangi laikol aduda makhoi ani faminarami. Karamna nanga luhongnanaba tawsige haina aina khallibani aigi ima pabungdo thainagi mi oina tawgi ngangna sanaba nungaide adum oinamak aina nangbu luhongba pami haibase karigumba ama tawduna khangangani. Nangbu asum yenglaga aigi thamoyase noongmagi laitadaba helakli. Wafam asida aidi karisu khandabani haina nahakna lawbro. Sundarina sonthangna hairakhi. Aigi thamoida tariba nahaki saktamgi mami ase kana amatana muthatpa ngamlaroi. Chandrana Sundarigi khut pairaduna hairakhi. Sundari aikoi hujikmak luhongasira. Aikoi bo hujik miyam mamangda bazai bengunga khongduna hongba luhongbado ngaikisi hairibro. Laisang asida isorgi mamangda hongbadi yadabro. Chandrana Sundarigi khatang ado paiduna mamayado mangonda onsilhanduna haikibani. Hayengse nahangna napu masugi langama pura'u aduga yangang manaw kharaga laisangi laikol asida isorbu sakhi ohenduna ibani luhonglasi. Adudagi di aikoi ani anaubi oiragani mina khangba khangdaba mathau tade nangna kari khallibage. Chandrana giri taksilakpaduda Sundari su yare. Numito nongchup singdolgi marumda lotkre nungthilda sakhiba nungsagi maisa adugi manilado haujik phauba lairi. Amambana tapna taibang palase kupsinba haurakli. Matam asida hainakhiba mufamda Sundarina yangangi manaw ama yanthaba napu masugi langna sembalik ama puraduna lai. Chandrana likado Sundarigi ngaksamda hukre. Sundari aigi nungsithoirabi. Chandrana harauna amadi nungsina kaurakhi. Turelgi mapanda laktuna makhoi ani faminai. Chandrana Sundaribu nungsina konbi. Kurakki mataugum Sundari hainingba wakhalga loinana yumgi akoibada tathak koisen seli. Marakta mayak mason naidaba isai ngangi. Thongmaigi mangalgum mahaki maithongdagi nungaibagi mangal sandorakli. Chandragi damak kopi puraduna mahaki kada changlai. Nahakna wadi yamna ngangkhre adubu aigidamakta hujik phauba khudol pot amatta tamlakpa laitri. Sundarina hairakhi. Chandrana thauna fana khumlai. Nangna asima tawra'u hairakpa khudingmak ai tawba ngamgani Sundari. Atiyada chatuna thawan michaki sarong hektuna pura'ura natraga maseng mangal nairaba thajabu atiyadagi lauthaduna nanakta pura'ura. Sundarina nokladuna nate adugumba oithokpa yaroidaba wadu ngangbiganu. Aina pamadi karisu laitaba posa amakhakni wasakpiu posa ado aingonda pibigani haina. Hayune kari piuge. Ngasi nahakna aingonda nahaki photograph ama piu. Chandrana hairakhi. Karisu laitaba wafam asigidamaktaraw nahakna adugi amna matha saribado. Numitugi nungthilda Chandrana photo ama namlure aduga David Kulamgi kaithelda koina satuna photo frame ama lairure. Photo ado frame aduda haplabani. Higok masugi plastic na mapan chanba photo frame ni. Phiban aduda sana masugi lai kaya yekli. Sundarida pinanabagi damaktani. Saraba kalian thagi matungda lai inga ingengi nong. Asigumba ahongba sini taibang pangi masat. Punsigi masaksu mikup khudingi honglibani. Chandragi office ki thabak hanadagi hena chinkhalai aduna yumda halakpada hekta thengdokhi. Nong phadokti suti ngantana thaba matamdana magi marup mapang singa pullui aduna su yumda hanjilakpada thengbagi maram oiri. Sundariga wari watai taunaduna laithokpugi matam ifang phangdre. Sundarina kari insang thonguge haina hangnuba matamda mahana kari amata saning thangingdabagi matau hek ulai.
ꯇꯔꯈ꯭ꯌꯥ ꯑꯃ ꯊꯥꯒꯅꯤ ꯍꯥꯏꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯡꯊꯤꯜ ꯑꯗꯣ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯅ ꯑꯣꯐꯤꯁꯇꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯁꯥ ꯑꯗꯣ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ꯫ ꯁꯨꯟꯗꯔꯤ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯆꯟꯗ꯭ꯔꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯩꯅꯗꯕꯒꯤ ꯃꯇꯧꯗ ꯆꯟꯗ꯭ꯔ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ "ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤꯕ? ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯄꯤꯈ꯭ꯔꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ", ꯆꯟꯗ꯭ꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯨꯟꯗꯔꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯐꯃꯨꯡꯗ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯃꯈꯩ ꯑꯣꯟꯅ ꯊꯣꯏꯅ ꯂꯩ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, "ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯤ"꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯨꯟꯗꯔꯤ ꯑꯗꯣ ꯃꯣꯡ ꯍꯥꯗꯅ ꯆꯪꯂꯛꯈꯤ꯫ ꯂꯥꯏꯔꯤꯛꯇ ꯃꯤꯠꯌꯦꯡ ꯊꯝꯂꯝꯕꯗꯒꯤ ꯁꯨꯟꯗꯔꯤꯗ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯈꯤ, "ꯀꯔꯤ ꯄꯥꯝꯕꯒꯦ?" ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯔꯥꯁꯤ ꯏꯀꯪ ꯀꯪꯉꯤ꯫ "ꯀꯔꯤꯁꯨ ꯅꯠꯇꯦꯗ", ꯁꯨꯟꯗꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯅꯤꯛ ꯇꯅꯤꯛꯏ꯫ ꯃꯍꯥꯛꯀꯤ ꯏꯅꯐꯤꯒꯤ ꯐꯤꯖꯤ ꯑꯗꯣ ꯅꯣꯏꯔ ꯅꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩꯗ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯈꯪꯍꯟꯗ꯭ꯔꯤꯕꯔꯣ?" ꯆꯟꯗ꯭ꯔꯅ ꯌꯥꯝꯅ ꯉꯛꯅ ꯁꯨꯟꯗꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯏꯊꯣꯡ ꯂꯨꯔꯨꯛꯅꯅ ꯁꯨꯟꯗꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯒꯤ ꯐꯤꯚꯝ ꯑꯁꯦ ꯃꯤꯅ ꯈꯪꯅꯔꯛꯂꯒꯅꯤ, ꯅꯍꯥꯛꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯆꯟꯗ꯭ꯔꯅ ꯆꯧꯀ꯭ꯔꯤꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯁꯨꯟꯗꯔꯤꯗ ꯌꯦꯡꯂꯛꯏ꯫ "ꯀꯔꯤ ꯂꯨꯍꯣꯡꯕ?" ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯍꯧꯒꯠꯂꯛꯏ꯫ "ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯂꯪꯅ ꯁꯦꯝꯕ ꯂꯤꯛ ꯑꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯨꯛꯈ꯭ꯔꯦ, ꯃꯗꯨꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯦ ꯑꯁꯤꯔꯣ? ꯍꯥꯏꯌꯨꯅꯦ, ꯊꯧꯗꯣꯛꯇꯣ ꯀꯅꯥꯅ ꯎꯈꯤꯕꯒꯦ? ꯀꯅꯥꯁꯨ ꯎꯈꯤꯗꯦ꯫ ꯅꯪꯅ ꯋꯥꯈꯜ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯁꯥ ꯁꯣꯛꯈꯤ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯗꯦ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯣꯏꯅꯔꯨꯔꯒ ꯅꯔꯥꯜ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯊꯪꯖꯤꯟꯒꯦ ꯍꯣꯠꯅꯔꯤꯕꯔꯣ? ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯐꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯆꯠꯊꯣꯛꯈ꯭ꯔꯣ, ꯆꯠꯂꯣ ꯏꯅꯥꯛꯇꯒꯤ." ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯁꯨꯟꯗꯔꯤꯅ ꯃꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯉꯛꯅꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯆꯟꯗ꯭ꯔꯅꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯤ ꯑꯃꯒꯨꯝꯅ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯉꯣꯟꯗ ꯊꯝꯂꯝꯕ ꯊꯥꯖꯕꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯉꯝꯅ ꯆꯠꯈ꯭ꯔꯦ? ꯃꯍꯥꯛꯀ ꯂꯣꯏꯅꯔꯨꯕꯁꯦ ꯀꯞꯅꯅꯕꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯛꯅꯅꯕꯔꯥ? ꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯆꯠꯊꯣꯛꯈ꯭ꯔꯣ!" ꯃꯪꯍꯥꯒꯤ ꯃꯇꯧꯒꯨꯝ ꯁꯨꯟꯗꯔꯤ ꯀꯥ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤ꯫ ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯕ ꯌꯣꯝꯁꯤꯟ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨꯟꯗꯔꯤꯒꯤ ꯃꯃꯥꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯦ, ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯐꯝ ꯑꯗꯣ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯂꯦ꯫ ꯌꯨꯝꯒꯤ ꯄꯤꯍꯧꯗꯕ ꯑꯁꯥꯟꯃꯜ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯆꯠꯀꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯆꯟꯗ꯭ꯔꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯣꯠ ꯃꯆꯩ ꯀꯣꯛꯊꯣꯡꯅꯗꯨꯅ ꯆꯠꯈꯤꯕꯗꯣ ꯁꯨꯟꯗꯔꯤꯅ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯤꯠꯇꯣ ꯇꯔꯪ ꯃꯥꯂꯪ ꯆꯠꯄꯒꯨꯝ ꯇꯧꯏ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯅꯥꯄꯨ ꯃꯆꯨꯒꯤ ꯂꯪꯂꯤ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯆꯟꯗ꯭ꯔ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯄꯣꯁꯠ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯣ ꯔꯤꯖꯥꯏꯟ ꯇꯧꯔꯝꯂꯒ ꯗꯦꯕꯤꯠ ꯀꯨꯂꯝꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯦꯟꯅ ꯗꯦꯕꯤꯠ ꯀꯨꯂꯝ ꯊꯥꯗꯣꯛꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯂꯩꯇꯥꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯅꯦꯅꯥ ꯇꯥꯅ ꯐꯝꯗꯨꯅ ꯇꯨꯡꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯑꯣꯐꯤꯁꯀꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ꯫ "ꯃꯤꯁꯇꯔ ꯁꯥꯁꯇ꯭ꯔꯤ, ꯉꯥꯏꯕ ꯀꯨꯏꯔ ꯃꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫" ꯔꯥꯝꯆꯟꯗ꯭ꯔ ꯁꯥꯁꯇ꯭ꯔꯤꯅ ꯍꯧꯒꯠꯇꯨꯅ ꯁꯂꯥꯝ ꯇꯧꯏ꯫ ꯃꯦꯅꯦꯖꯔꯗꯣ ꯁꯂꯥꯝ ꯑꯣꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯈꯤ꯫ "ꯃꯤꯁꯇꯔ ꯁꯥꯁꯇ꯭ꯔꯤ, ꯑꯗꯣꯝꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯖꯔꯦ꯫ ꯑꯗꯣꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯣ ꯌꯥꯝꯅ ꯐꯔꯦ꯫ ꯑꯗꯨꯕꯨ ꯍꯣꯏ, ꯇꯥꯛꯄꯤꯁꯤ, ꯃꯈꯥ ꯀꯔꯤ ꯇꯥꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯣ?" ꯁꯥꯁꯇ꯭ꯔꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯁꯥꯁꯇ꯭ꯔꯤꯅ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯗꯣ ꯄꯥꯏꯗꯨꯅ ꯂꯩꯕꯗꯣ ꯃꯦꯅꯦꯖꯔꯅ ꯎꯔꯗꯨꯅ, "ꯑꯣ, ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯗꯨꯗ ꯃꯤꯁꯇꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯄꯨꯛꯅꯤꯡ ꯂꯩꯔ ꯃꯥꯜꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯤ ꯑꯌꯥꯝꯕꯅ ꯃꯁꯤꯒꯤ ꯐ꯭ꯔꯦꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯍꯦꯛ ꯍꯦꯛ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯁꯦ ꯄꯨꯝꯍꯥꯡ ꯍꯥꯡꯕ ꯐ꯭ꯔꯦꯝ ꯑꯃ ꯑꯣꯏꯕꯗꯨꯅꯅꯤ꯫" ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯁꯥꯁꯇ꯭ꯔꯤꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕꯁꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯤꯡꯅ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯈꯤ, "ꯇꯦꯕꯜ ꯑꯁꯤꯗ ꯃꯁꯤꯒꯤ ꯐ꯭ꯔꯦꯝ ꯑꯁꯦ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ?" "ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥꯗꯨꯅ ꯊꯝꯂꯝꯕ ꯅꯤꯡꯁꯤꯡ ꯈꯨꯗꯝꯅꯤ꯫ ꯄꯥꯕꯨꯡꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯄꯣꯠꯁꯛ ꯑꯁꯦ ꯏꯃꯥꯗ ꯈꯨꯗꯣꯜ ꯇꯧꯔꯝꯕꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯅꯤ꯫ ꯏꯄꯥꯒ ꯏꯃꯥꯒꯗꯣ ꯃꯇꯝ ꯈꯔꯗꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯅ ꯏꯃꯥꯅ ꯋꯥꯔꯤ ꯇꯧꯏ꯫ ꯏꯄꯥꯗꯣ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯊꯧꯖꯥꯜ ꯍꯩꯕ ꯃꯤ ꯑꯃꯅꯤ ꯍꯥꯏ꯫ ꯑꯐꯕ ꯃꯤꯗꯤ ꯏꯁꯣꯔꯅ ꯌꯥꯝꯅ ꯊꯨꯅ ꯂꯧꯁꯤꯟꯒꯜꯂꯤ ꯍꯥꯏ꯫
Manager aduna awaba sorhon amaga loinana wari ase lirakibani. Baba ado David Kulamdagi satkiba train amada accident thokpadagi laikidre haina imana ingonda tamni. Adubu Ramchandra Sastri na khangai haidokki mahak khangle accident ado mahakna David Kulamdagi lakraba matung sayol amagi matungda thokkibani. Sundari na sukhanglamgani accident aduda Ramchandra sikhide. Adubu mahakki punsida oirakiba phibam dunadi mahakki nupa ado sikre asini. Manager aduda mahakna hangki nahakki imadi imado laikidaba sahi 10 muk sure masigi frame ase imana hinglingaida senaduna ta lairami imana sidringaida ingonda sinarambani mahakna hai mase tauruba khudingmakta mangol oinanaba haiduna napabungna sinarambani. Manager na yamna lumna hairakki masida yauriba photo adudi Sastri gi pungningda hangli masida yauramba namthak tawba mi adugi ikai khumnaba pumba mangba tare haiduna Sundari na lauthoklamaba zatni. Thabakki wafam se Mr. Sastri karamna hairasige adomgi application do reject tawre maramdi adomgi sahi se hele sahi yankai gi mathakta laiba oirabadi aikoina thabak asigi damakta loksanba ngamdre. Manager aduna nolukna hairakki Sastri na khalli mangonda isanupa haina kaubada aduk luna thokadaba natte maduna warigi poloi oiragani khangingduna lakiba wari amagi amaromdadi matam kuinadagi ngaijarakliba punsigi saihau amani sanagi mangmangjarakpa kaikhibani aduga leikhomna saba mitam ama phangjabani aina mahakpu namthak tawbikhi mahakna khalai mahakna machanupada liramba wari aduda aina karamba namthak amuk tawrugani. Yare sar yam phare wai singse hairamlaga Ramchandra Sastri ka adudagi makhong thangdorakhi thong ado tapna thingzilami wari macha sibu English tagi handokpa Kuladhatja Konsam.